मार्च फाउबगी मनुंगदा गारीगी नंबर सिंग मैते मेयकना थाद्रबदी मसा मसाना टेक्चाक पुजागदबनी हाइना मिलालगी माइकेइदगी फोंगदोरक्ली मणिपुर चेलिबा गारी सिंगना थेंगलबदा मार्च फाउबगी मनुंगदा गारीगी नंबर सिंग अदु मितै मेयकना थाद्रबदी मैते इरोल इयक लोइना सिलोल अपुनबलु मिलाल कंगलै पांगा लौखलक पथबक्ता मसा मसाना टेक्चाक पुजागदबनी हाइबा लुप असिगी माइकेइदगी मियामदा कंगलक्ली वफम सिंग असि पैसेंजर पुरीबा गारी सिंगी पार्किंग दा चतुना गारीगी एसोसिएशन सिंग अदुना ngamgadaba numit phawbagi manungda mitei mayekna chaungna thanaba yana chepiba gi khongchatta milal gi pautak loi sadokpam tomba mangang na phongdokibani sadokpam tomba makha taraduna milal gi maikeidagi hana mamangdagi lauthokibagi matung inna gari parking singda chatuna association gi miyoi sing unaba chatpani association gi miyoi singa unaba matamda makogi maikeidagi soidana mitei mayekna number tharagani haibagi thajaba sing pirakle masiga loinana gari sing aduna chatliba lambadusu mitei mayekna thabiu loinana lanai gi thaunariba gari macha singsu soidana mitei mayekna chaunga thagadabani masida tharaktaba sing adudi masa masana tekchak pujagadabani lol mayek chokhat hanaba hotnabada aikoi khudingmaki thaudang yamna chawi aikoi ne isagi mayek asi sizinaba hotnabada amaga mateng pangnagadabani milana thamliba wafam asi kanagumba amatada nampuda haibanate punna hotnaminagadabani haiba wakhalonda thambani aikoi association gi manakta laklamde haiba wafam thidana isane isagi ithaudang ni khalaga mayek asi thagadabani loinana ngasi milal gi thawmi singa loinana Directorate of Language and Implementation of Director Radhakantaga implementation gi Director Radhakantaga ayuk pung mapanda unaki ba aduda lol mayek asibu chakhatnabagi matangda wafam sing khanaki makata nasu lakliba March ki tarik tara marida amuk khana phaminagani haina makata ki auto parking sing natana auto pa district agi manipuri region roya khuding makiju ko loina gari number thabase si sangjal kani tawboda ba ko na haijari si hanagi government gi leiba akogi IND se si sopi da ba IND sokana leiba number do mitei ni saung thabiyu loina na magi chieliba suppose kari haitare akogi parking puri do morning do haitare thong lakshmi semda bu hairo adagi moirang semda bu hairo khudam moina mama sieli go ruchi masi o yaung le thabiragadi asugi mati aikoina iron ji saukani hena khanjai aduga loina na lor mek saukal bagi pandam chanjal gojira aikoina ngasi ji ayu pung mapal adai gi tarakpa adai da aikogi ojara da kanta akogi language department gi director ni pubidi se siga koi phaminare aduga muk lakadoriba akogi maski tang ta marijida amuk language department director ga phaminaraga adugi matik lol ji saukhanaba akoi khongjang asi sathajarapani aduna yari makai athuba matamda akogi parking da senbiriba gari owner jingsina thawai haksang yaubiraga driver jingnasu thawai haksang yaubiraga athuba matamda numit 10 gi manungda yaragadi mitei weekse thuna thabiyu haibse akoi hojiksi somba parking da akoi gi khudong chaba pibini ahambisi ko aduga akoi lanai gari luxury gari seliba inai gari jingse masi jo khoi milana thu matamda dum siju yaw iroina na baikhalkin tawda bu yanariba matam sigi manungda ki susoi soidana thabigadamni karigu masigi manungsida yare sida thabirataba targadi madugi risk tudi gari gi mapu owner jina masamsang risk lawjagadamni habisi milal gi maigedagi haijen bujima aduga gari khudi ba akoina hairam dre natragada akoida pau piram dre haibagi akoidi tharoi haibagi daita dumadi akoina lawjaroi madu masamsana masi leibakini lebaki lol me sakhanna ba changsalakpada isa gi tobum thokuni haibaduni milal na thamjari